ꯄꯨꯝꯅꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯊꯔꯣ ꯀꯧꯕꯤ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ, ꯁꯦꯟꯗꯣꯏ ꯆꯥꯕꯤ, ꯆꯍꯤ 60ꯃꯨꯛ ꯁꯨꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯃꯤꯒꯤ ꯑꯋꯥꯕ ꯂꯩꯇꯕ ꯅꯣꯡꯃꯇ ꯎꯁꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯁꯦꯜ ꯁꯣꯏꯕ ꯌꯥꯗꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯊꯔꯣ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯅꯪꯕꯨ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯗꯨꯅ ꯅꯆꯥꯒ ꯋꯥꯔꯤꯒꯁꯤ ꯅꯤꯡꯊꯤꯅ ꯁꯥꯗꯨꯅ ꯂꯩꯌꯨꯅꯦ꯫ ꯅꯆꯥꯁꯦ ꯋꯥꯔꯤ ꯁꯥꯕꯤꯕ ꯌꯥꯝꯅ ꯋꯥꯠꯂꯕꯅꯤꯀꯣ꯫ ꯀꯩꯅꯣ ꯃꯄꯥ, ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯇꯣꯏꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯃꯤꯅ ꯉꯥꯡꯕ ꯇꯥꯅꯤ, ꯂꯧꯅꯦꯁꯨ ꯈꯪꯗꯕꯁꯤꯕꯨ ꯅꯪꯒ ꯑꯗꯨꯝ ꯁꯥꯕꯤꯌꯨ ꯋꯥꯔꯤꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯦ, ꯃꯥꯏ ꯆꯥꯟꯅꯗꯦꯕ꯫ ꯍꯩ ꯃꯃꯥ, ꯅꯁꯥꯅ ꯇꯨꯡꯗ ꯀꯞꯅꯕ ꯂꯝꯕꯤ ꯅꯁꯥꯅ ꯌꯥꯠꯆꯒꯅꯨꯀꯣ꯫ ꯁꯦꯜ ꯈꯛꯇꯅ ꯂꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯎꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯀꯩꯅꯣ ꯃꯄꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯜꯅ ꯌꯥꯗꯕꯕꯨ ꯀꯩ ꯂꯩꯔꯤꯕꯒꯦ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯁꯦꯜꯒꯤ ꯗꯔꯀꯥꯔꯁꯦ꯫ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯁꯨ ꯑꯩ ꯈꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯍꯧꯅꯕ ꯅꯠꯇꯕ꯭ꯔꯥꯅꯦ? ꯁꯦꯜꯅ ꯄꯩꯗꯨꯅ ꯂꯩꯔꯕꯁꯨꯅꯦ ꯃꯃꯥ, ꯑꯩꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯐꯝ ꯈꯪꯂꯣꯏꯅꯦ꯫ ꯌꯦꯡꯉꯨ, ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯁꯦꯜ ꯃꯈꯩ ꯄꯤꯔꯅꯤ, ꯑꯗꯨꯒ ꯑꯄꯥꯝꯕꯇ ꯇꯧꯍꯜꯂꯅꯤ꯫ ꯃꯗꯨꯅꯗꯤ ꯀꯩ ꯑꯐꯕꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯁꯦ? ꯑꯉꯥꯡꯅꯤ, ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯕꯤꯗꯨꯅ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕꯤꯒꯗꯕꯅꯤꯅꯦ꯫ ꯅꯪꯁꯨ ꯏꯆꯥꯁꯤꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥꯅꯨꯄꯥꯁꯤꯗ ꯋꯥꯔꯤꯗꯣ ꯃꯄꯥꯅ ꯈꯔ ꯁꯥꯕꯤꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯁꯤꯒ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯁꯤꯒ ꯈꯛ ꯃꯥꯟꯅꯔꯣꯏꯅꯤ ꯃꯃꯥ꯫ ꯃꯃꯥꯅ ꯑꯉꯥꯡ ꯋꯥꯔꯛꯄ ꯍꯩꯔꯤꯕ ꯃꯈꯩ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨꯀꯣ꯫ ꯍꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ, ꯑꯍꯩꯕ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯏꯍꯦ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯁꯨꯛꯂꯧ ꯍꯦ ꯂꯧꯁꯤꯟꯗꯕꯁꯤꯕꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯊꯔꯣꯗꯨ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯖꯕꯤ ꯀꯧꯕꯤ, ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ, ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯑꯣꯏꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯗꯨ ꯐꯖꯕꯤꯒꯤ ꯌꯨꯝꯗꯁꯨ ꯁꯦꯟꯗꯣꯏ ꯊꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯖꯕꯤ, ꯑꯣ ꯐꯖꯕꯤ, ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ? ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯂꯥꯛꯏꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯑꯣꯏꯕ꯫ ꯁꯦꯜꯁꯨ ꯄꯤꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯊꯣꯛꯑꯔꯣꯏꯒꯦ꯫ ꯏꯕꯨꯡꯉꯣ, ꯊꯣꯛꯑꯣ ꯃꯄꯥꯟꯗ꯫ ꯏꯃꯥ ꯊꯔꯣ ꯂꯥꯛꯏꯕꯁꯦ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨ ꯆꯠꯂꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯂꯩꯍꯧꯗꯤꯌꯦ꯫ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯤꯗꯅ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯥꯅ ꯃꯆꯤꯟꯁꯦ ꯊꯤꯕ ꯍꯩꯔꯕꯅꯦꯕ꯫ ꯍꯩ, ꯅꯈꯣꯏꯅ ꯃꯥꯅ ꯏꯃꯨꯡꯗ ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ, ꯀꯧꯊꯣꯔꯛꯎ ꯊꯨꯅ꯫ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯈꯟꯗ ꯈꯜꯂꯤ꯫ ꯏꯃꯥꯕꯨꯁꯦ ꯑꯩꯕꯨ ꯃꯆꯤꯟ ꯊꯤ ꯀꯥꯏꯅꯒ ꯃꯥꯅ ꯍꯦꯟꯅ ꯊꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯆꯥꯛꯈꯨꯝꯗ ꯐꯝꯕꯗꯣ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ, ꯑꯩꯅ ꯊꯣꯛꯂꯛꯄ ꯐꯥꯎꯕ ꯑꯗꯨꯝ ꯐꯝꯃꯤꯗꯨꯕꯨ ꯎꯏ ꯀꯥꯏꯅꯒ꯫ ꯏꯃꯥꯕꯣ, ꯑꯁꯦꯡꯕꯩꯅꯦ, ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯇꯦ, ꯄꯥꯕꯨꯗꯤ ꯂꯩ꯫ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯃꯤ, ꯍꯧꯗꯣꯔꯛꯎꯔꯥ? ꯌꯥꯖꯔꯦ ꯌꯥꯖꯔꯦ, ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯣ ꯀꯧꯊꯣꯔꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥ? ꯑꯩꯅ ꯎꯅꯕ ꯄꯥꯝꯂꯤꯕꯗꯤꯅꯦ ꯅꯈꯣꯏ ꯅꯃꯥꯅꯤ꯫ ꯅꯃꯥꯗꯣ ꯑꯩ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯈꯔ ꯇꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯉꯁꯥꯏꯅ ꯏꯃꯥꯕꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯈꯪꯉꯕꯗꯨꯕꯨ ꯃꯥꯅ ꯂꯣꯠꯈꯩ ꯂꯣꯠꯂꯒ ꯂꯩꯔꯒ ꯄꯥꯕꯁꯨ ꯂꯩꯇꯦ, ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯌꯥꯗꯅꯣꯅꯦ ꯑꯩꯅ ꯇꯝꯕꯤꯕꯅ ꯈꯖꯤꯛꯇ ꯂꯩꯁꯨ ꯂꯩꯇꯕ ꯃꯄꯥ ꯌꯨ ꯉꯥꯎꯕꯗꯨꯕꯨ ꯀꯧꯊꯣꯔꯛꯀꯦ, ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯦ ꯋꯥꯅꯤ꯫ ꯏꯃꯥꯕꯣꯛꯇ ꯆꯠꯈ꯭ꯔꯦ, ꯑꯩꯅ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯄꯥ ꯂꯩꯁꯨ ꯂꯩꯇꯕꯗꯨꯕꯨ ꯄꯥꯕ ꯀꯧꯊꯣꯔꯛꯀꯦ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯤꯕꯗꯨꯕꯨ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯀꯧꯗꯣꯏꯅꯣꯕ? ꯏꯁ, ꯍꯥꯏꯔꯛꯑꯣꯏꯕ ꯏꯃꯥ, ꯑꯩꯅ ꯄꯥꯕ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯃꯤ ꯍꯥꯏꯔꯤꯅꯤ, ꯑꯗꯨꯗꯒꯤ ꯏꯃꯥꯕꯣꯛꯇ ꯆꯠꯈ꯭ꯔꯤꯅꯤ꯫ ꯑꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯪꯒꯤ ꯄꯥꯕꯅꯒ ꯃꯊꯣꯡ ꯆꯥꯗꯕꯅꯤ,
Ima laimandaba asida isada oidaba nganghanduna isabu khulai ohelini. Ima aina hayeng wai charakanda sel mayam talaga ima bu nungaina thambini. Adubune ima gi bungo ima na ima oikhrabasu isadi mingolda oidaba ngangba yade. Matam pumbada achumba ngangba pukchil chawba minungsi khangba oigedabani ko. Ima oidaba ngangba phatradi ai ima bukta ngasai do ima chakhomda lotlini amu hairu chairo as atumade italle ima bukto yam sathi bani kijai bai hai ngasi gidadi haidokpa yade nangso amu henjila anu ima na hayu taw haibado adu khakpa tawdaba nangna sana oida pada tawge hainadi khanba yade ko aina isada tawhali base phatte khanglabasu ima upai litabagini isana chawrba matamda asiguma phattaba mayamse kokpa oirake. Ima ekhoi bangabase chatpaga ngamdage halemu chatlibani na tawribasina makhongsina chatlibra mamaisina chatlibra menman amata bazanati sibu lamjau soroktaga mataw karamna lakwa jano onthona su ikai khreda ko ide. Ima ngasi ekhoi bangabase yu phajana ngawre he phuba ngamani ma ngahalge dumaina ado ima ai kanamta da haidokte imana nahal baba fudo yare he masi angang sina haipana isa isaradana angang madik chai khangde chadi khangde chalo kaidana malayro nangsu yum sibu kana kana lege nana do amata tadrabo mama amaga macha amaga lebudubo loina sigrabo ay 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 mina kauriga chetta sunanta bidaga phammaga dun laine basa kaino hek halakpaga urau tharauduna tawduna changbirakliba chatpa phawba hek ngamdaba makhai ngauraga halakpasibu kanana haunabanoba. Hey suaida jagat nganglakanu taningdego chak loidribo ai chak chage chak thiro chatpa yaba makhai chatluraga chak lamaba matamda hanbirabo thongde chaka amata kadaidagi chengna chak thongdawrige chengwana ba selsu leide gari nangna sel talibani haiduna chatlaga seldi leite haba nate nathibong na khoina mana chana loina chathokraba natro kadaidagi thibongno imai chana chadori basibo ningsengbiyo mamangda yu thakmandana sige tawu makhai nabada lauruba mamangi ise tharogi sendoi poribani sendoi dusu tha khudingi ningthina piba ngamdabadagi sendoi dagi selep sumsum onkiduna lupa chani purubaduna lupa chamanga sujinkrabani chani du phawba leitaduna poribani chamanga duna kadai dagi amu singdawriba masigi mathakta tha khudingi sendoi se amu piriba ai ngamjadre aisu sigi tawringai nabadudane sihalamasu ima ai chada wai sangjaradabane ise noida kanana yengbiyu haige ha nathau leitaduna noina yengjaba natro ai sirabasu yari hingjaningdre nakhoigi naraksida kayada masinse thiribana panone nangna natro ha kaptana aibomta kanbiyo na koilaw lawkhibada nachinna thiribasu matung amu hana thakjarena aduga hek khara pharakpa namitagi ngasi phawba adom thaidana asukam phatabana pasibu aibu kaidagi thengnarubanoba suaida pette ngalagano chalo taningde ai ngakta tungge aina hagolakpada chak loiduna leiramgadabani go somda tharosu magi sendoi khomba do kaithal yamraklami kaithal khombi amana masigi tharo haibina pise amuk lai nongmata hek laktabana misi yaudeda ise migi mara laurabadi thauba lakpa haisidi hauna sani aduna adum lakpa tabani ni hera nangi wata sidi yamna usit thawaidaba manba amasu yauri adugi natte da iche sum asengbado haibagi wani saukan khraponi ise sima hoine nangna haidusu chumbadi chumba potna pot sitabani tharona sel khomba lakani khanbadane aise kaithel gase amatta tholaningdrabani tanja adu da tharo makhoige manak yausilaklami tharo nangla abro la iche ngasidi sel pirakta baga yaroi ko
Ibema nangbu nasaga ngamdaba suktau hek tawdro. Nungtigi adum laisibo. Mata amanini masigi hanubisidi. Ho nade nade. Aikhoi nabaga sangba mi nate. Uredana isaga se tik tik hek lauriba se. Kanade wakoi suduna leiranu. Seldo sesat pibiro. Sel ga yaudi da ibema. Pot amata siti. Ngasi nomani ni leiraga pulap oina piraage ko. Isi numit kaya ni disure. Adum na tawbirakan. Megi pibam thokba seldo sesat pithok piro. Tharo isi na hairiba se pot amata siti. Aduna ne sel tadi. Pininga yaudada na hairiba ni ne. Sel pukraga sum na koigi posit yengduna leigadro. Nasa kita khanbagi thabak to tawbirakan. Ho aisu leitre kari upai leirige basibo. Piningai sel siki amata yaudre. Ibe mana yade hairagana. Aigi horen namit taba phau pose yon minarasi. Adudagi phanglakpa sel singdo pukro. Isegi sidi yamna usittaba amasu yauri. Migi madal lauraga pibam thokpado piro haibani. Aduga kaino aingonda onjindanaga saubira ibasibo. Mina leite asuk sengna hairabasida. Sumpidaba yaroi hairabadi sauba daba natro ha. Phare phare. Adudi aisu aigi pibam thokpa seldo pidrabanina. Nangi nga ayaiba mayamse ai pure. Nang aingonda kaidoge habano. Hai, adudi pukhinu. Nang na madu hek pukhraba. Ai nangi sel singdo amata piro idabani khang. Pure nang kaidoge habano. Nang nangamaga pida pirakanu. Kayam kuina pot famase hamba ngabra yenge. Nungtigi pot amamam adum lawgani. Kaithel famina pi adusu tharona magi nga ayaiba khara pukhiba dada lauduna leihawrami. Tharosu nga ngangduna mayumda halaklami. Ngasina amuk kanaga kaidongnare. Aduk sauna halaklibaduna. Masi pumbase makhoi mapana tholiba natro. Min hek thabak ama chatawgi tholakpada adum ngangdawgi. Adunadi chatliba thabak to kai mangol oidoinoba. Hai tharo. Hanu thangda chai chagadabwa ngangkanuko. Nati. Nong mata nangna sendoi khomlibani haina chatpada. Mi khanadan halakpa numitpu yawbra ha. Aina khanakribasidi khanadaba yadabagini. Migi sel pukhraga sendoi pini khangdrabadi khatnaba tabani. Sendoi sabi bema. Nacha nupagi pau phajaba khara su tari. Somna sendoi khomba chatbibadadi kanamtana pau tambiraktabro. Kari amuk tawri haigi mapa. Ai hainingdeko hang nacha nupa halaklaga ma kaidawi haibado. Mana dum ko hairasu yabasi. Masa nupa da hango namu. Chap hek manabani makhoi mapa masasima. Asumna namai kharani haukhirami. Nong matharogi masa nupa thembado namida nupi ama puduna mayumda halaklami. Ima tumlabro ai hale. Mama nacha nupa se halaklamari. Thong amukta hangnu chone. Tumabo ima. Tharoda imongdagi tholakduna thongdu sat hangi. Hai, haujibu kanagi tumbano ha. Mamba su kuidri chaka thongliko. Aidi tumkhraba maluri. Adoima kaidaurage ma su yarakli. Kanana ma haibade. Ima ai nupi chelaba. Ha, nangbu nupi chela ai haiba. Hoi ma abe imani khoiram. Kaino ne? Chawba su loidriba nupi sina kamaina imong amagi ma oidoino. Themba nangna tawribasi kaino ha nangbu hojipu chahi kya surage haibani chahi 13 khak suda ngaiba nangna nupi thiraga kai chadoino ba kaino ima mi mamangsido pangangda ngangli dubo aikhoi ma su ngorbo khangdi kari ngawba ha hojipu nangbu nupi thiba matam laba mahapapi nangbo ima aina di matam khara wali haijabani aduda namau nupina aina nupi khara koibasida ai phangore khanbadagi chilasi haidana chelaklibani kariya adamaina sinthinu ta themba nangna ibu chilasi haiduna puge puraga aina ngonda kaida chilasi haiba ha nangna ingonda gigitaga nangna awu nupi koiraga nupi singduna khanglakpadagi amata pambitraga aina su pama roina pakhatana chilasi hairaga masi nupisi kaya adana yemune imagi mamangsida asembuga loina haidure
ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯁꯨ ꯁꯥꯖꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯃꯁꯛꯅꯦꯅ ꯈꯨꯠꯊꯤꯁꯤꯒ ꯑꯁꯨꯝꯅ ꯊꯦꯝꯕꯒ ꯆꯅꯨꯒꯅ ꯉꯥꯡꯅꯕ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯆꯥꯎꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯣꯅꯦ ꯍꯥ ꯅꯣꯏꯕꯨ ꯀꯔꯤꯅꯣꯕ ꯅꯨꯃꯤꯗꯥꯡꯅꯤꯁꯨ ꯈꯪꯗꯦ ꯑꯃꯅꯤꯁꯨ ꯈꯪꯗꯦ ꯃꯄꯥ ꯈꯔ ꯉꯟꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯀꯨꯝꯍꯩ ꯇꯧꯔꯤꯅꯦ ꯀꯗꯥꯏꯗꯒꯤ ꯉꯟꯅ ꯂꯦꯡꯈꯠꯇꯧꯔꯤꯕꯅꯣ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯔ ꯀꯔꯤꯅꯣ ꯐꯝꯂꯨꯔꯒ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡꯃꯨꯛꯇꯤ ꯆꯪꯁꯤꯜꯂꯛꯇꯧꯔꯤꯅꯦ ꯑꯦ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯩꯗꯨꯅ ꯂꯦꯞꯂꯤꯕꯁꯤꯅ ꯃꯈꯣꯏ ꯃꯄꯥ ꯅꯃꯧ ꯅꯨꯄꯤꯅꯦ ꯍꯥꯏꯔꯤꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯆꯦꯜꯂꯛꯂꯤꯕꯅꯦ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕ ꯍꯣꯏ ꯍꯣꯏ ꯆꯦꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯥ ꯁꯤꯗꯒꯤꯗꯤꯅꯦ ꯀꯨꯝꯍꯩ ꯌꯥꯝꯅ ꯌꯦꯡꯗꯧꯔꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯔꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯆꯥ ꯅꯨꯄꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯆꯪꯉꯨ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯟꯅꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯜꯂꯛꯂꯝꯃꯤ ꯍꯟꯗꯛꯅ ꯀꯅꯥ ꯑꯃꯨꯛ ꯑꯣꯏꯔꯕꯖꯥꯠꯅꯣ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯅ ꯃꯃꯥ ꯑꯩꯗꯤ ꯅꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯄꯕꯨ ꯃꯥꯜꯂꯤꯗ ꯀꯩꯅꯣ ꯃꯄꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯆꯥ ꯅꯨꯄꯥꯁꯤꯁꯨ ꯅꯪꯗꯧꯅ ꯇꯧꯔꯕ ꯖꯥꯠꯂꯣ ꯊꯥꯏꯅ ꯅꯪꯅ ꯑꯩ ꯆꯦꯜꯂꯛꯂꯒ ꯅꯨꯄꯤ 5 ꯂꯥꯛꯄꯗꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯕꯒꯤ ꯅꯪꯁꯦ ꯑꯩꯒꯤꯗꯒꯤꯗꯤ ꯑꯣꯏꯔꯒꯦ ꯈꯟꯗꯅ ꯅꯝꯗꯅ ꯍꯦꯛ ꯂꯩꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯍꯦ ꯍꯩ ꯃꯃꯥ ꯅꯪ ꯃꯩꯍꯨꯝꯁꯤꯅ ꯅꯌꯥꯗ ꯏꯟꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯉꯥꯡꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯣ ꯍꯩꯃ ꯖꯇꯥ ꯑꯃꯅꯤꯅꯦ ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯁꯥꯎꯕ ꯌꯥꯝ ꯂꯩꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗꯨ ꯊꯣꯡ ꯍꯥꯡꯕ ꯊꯣꯛꯂꯛꯂꯝꯃꯤ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯒ ꯆꯅꯨꯒꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯅꯈꯣꯏ ꯅꯄꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯃꯥꯜꯂꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯕꯣꯏꯗꯤ ꯑꯩꯈꯣꯏ ꯕꯥꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯊꯔꯣꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗ ꯃꯀꯣꯛ ꯈꯨꯝꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯡꯗꯨ ꯁꯠ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯤꯗꯣ ꯑꯩ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯎꯗ꯭ꯔꯣ ꯍꯩꯃ ꯃꯤ ꯂꯦꯞꯄꯤꯕꯣꯏꯔꯦ ꯑꯩꯗꯤ ꯎꯔꯨꯗ꯭ꯔꯦꯅꯦ ꯀꯩ ꯂꯩꯔꯦ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯅꯆꯥꯅꯨꯄꯥ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯅꯨꯄꯥꯗꯣ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯃꯥ ꯉꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥꯗꯤ ꯂꯩ ꯊꯔꯣꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯅꯨꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯆꯅꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯦꯝꯕꯁꯨ ꯏꯟꯅꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯃꯅꯤꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯉꯥꯡꯉꯝꯃꯦꯅꯦ ꯍꯥ ꯌꯨꯝꯒ ꯌꯧꯁꯤꯜꯂꯛꯑꯦꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪꯂꯣ ꯑꯩꯔꯣ ꯉꯝꯂꯤꯕꯁꯦ ꯍꯥ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯃꯨꯜꯂꯒ ꯀꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯨꯜꯂꯒ ꯀꯥꯏꯗ ꯀꯣꯏ ꯍꯥ ꯅꯪ ꯄꯥꯝꯗ꯭ꯔꯦꯅ ꯇꯥ ꯊꯦꯝꯕꯅ ꯑꯩꯉꯣꯟꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯛꯄ ꯑꯁꯨꯝꯅꯁꯨ ꯉꯥꯡꯅꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯁꯝ ꯐꯣꯏꯅꯔꯛꯂꯝꯃꯤ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯍꯣꯏ ꯑꯉꯥꯡꯁꯥ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯊꯥꯗꯣꯛꯅꯧꯅꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯀꯩꯅꯣꯅꯦ ꯑꯃꯗ ꯈꯥꯝꯃꯤ ꯌꯥꯗꯦ ꯑꯃꯗ ꯈꯥꯝꯃꯤ ꯌꯥꯗꯦ ꯊꯦꯝꯕ ꯅꯇꯨꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯅꯪꯕꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯥꯝꯕꯗ ꯌꯥꯗ꯭ꯔꯕꯗꯨꯕꯨ ꯑꯩꯅ ꯈꯥꯝꯕꯗ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯗꯨꯝ ꯐꯨꯅꯖꯔꯁꯅꯨ ꯑꯉꯝꯕ ꯑꯃꯅ ꯑꯩꯒ ꯂꯨꯍꯣꯡꯉꯒꯦ ꯍꯩ ꯑꯉꯥꯎꯕ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯇꯤꯜꯁꯦ ꯑꯃꯨꯛꯇ ꯄꯨꯔꯛꯎ ꯆꯠꯂꯨ ꯊꯦꯝꯕꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯣ ꯊꯔꯣꯅ ꯂꯧꯗꯨꯅ ꯆꯅꯨꯒ ꯊꯣꯏꯕꯤꯒ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯈꯠꯅ ꯈꯣꯠꯇꯅ ꯅꯈꯣꯏ ꯑꯅꯤ ꯍꯥ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯩꯊꯦꯝꯕ ꯍꯥꯏꯕ ꯃꯥꯏꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕꯧ ꯅꯪꯁꯨ ꯆꯪꯉꯨ ꯅꯪ ꯍꯌꯦꯡꯗ ꯌꯧꯈꯤꯁꯅꯨ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯃꯄꯥꯝꯗ ꯊꯤꯟꯈꯤꯁꯅꯨ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯆꯥꯎꯕꯒ ꯊꯔꯣꯒꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯉꯥꯡ ꯋꯥꯔꯛꯎ ꯍꯥꯏꯅ ꯀꯩꯅꯣ ꯋꯥꯔꯛꯄ ꯋꯥꯔꯛꯇꯕꯕꯣ ꯃꯄꯥ ꯂꯧꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪ ꯂꯧꯏ ꯐꯔꯣꯏ ꯆꯍꯤ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯅꯨꯄꯤ ꯑꯅꯤꯒ ꯆꯦꯜꯂꯛꯇꯅ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏꯌꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡ ꯍꯩꯗꯣꯛꯄ ꯆꯠꯄꯅ ꯀꯝꯗꯧꯕ
Kanagida hana satpa? Nupi mayumsingdagina kari hairapa? As ai kokse onthokna sadari mama. Aduni thaina ikuga inemgana saramgadabado. Aduna makhoi mapasu adum sabiyu. Haijabagi wani Tharosu mathadi yamna saribani. Mathangi numita chawbana leikaigi ahal aniga loinana. Nupi mayumsingda haidokpa chatlami. Nupi animak amata piroi. Izat dabi sel oina piraknaba hairaklami. Tharodi wafamda tabada makok paire. Adubu pidabadi yadabanina. Adumak pikre. Namit kharanigi matungni. Maunaha amana. Nakhoibu pau amatarabra haibani. Sendoi sabi Tharogi masanupa Themba ana maha oktaba ngang ama leibado. Amuktane nupi ani chire haine. Aduda nate mina hainabadadi makhoigi mapa chawbudusu nupi mayumdagi yamna teina phuraktana chatpaga ngamdadana chatminaba anidana poboi thangboi chingboy tawraga puri kainagasu hai. Amana amuk kaide wano henangsu aikhoi makha thangbagi ikubo ahando haidokpo chatpa yawi. Aina mahalakpa ubada Isa kapiga do hondo amagane wari taba chelini kem phurakti animak sel pira o aduga pina ro hairi hai aduga ne wari taba loiraga halakpada isa do kamandana tingleiramdana aidi aigi nupana ai hatle na khalluri aduga di kamandana ne wanda bo iramini haiba haima nang sune wari taba miwa ngangna bane hairadi thawai yaujakraba Amana amuk yaudadi kaino paudo tadrabadi kamaina khangdaurigi be masanoi bo Amana so hairi makhoi anina seldi phaniyam laukramali mina hainabada tharona nahal makai mingondagi wana khomjari ba sel makai loina lauramani hainei kalaktum pelabani madugi tharo habina pido khulsida sel paba makhoi lei haiduna kaibu kanarige Sel khara puruni sendoi tha amatta hek hulhaudabadane selep hek ton khini aduna mi pumba mangondagi sel puba kinarabani upai leimandabagi puri bani nupi amana kayamdi yame mana migi lawin kholauri basa puru baselna khajiktang madudagi mathoidagi marep onduna mayam khalaklani singba ngamdre kanduda law khara lawni Inkhol masel ama mulauni laini yadadana masanupa se jugot hekja da bazani ko asumna lekai miwa ngangnaba pami nupi singna miwa ngangnarami no musu tharo do sendoi loba tholaklami imung amadani nupa nang halaklabro isa se ngarangdagi mabuklami haiduna kaptuna dum leirabani ngasidi sel khara pubiraklaba natro purakle kharadi Mama ibotona sel ayamba makai loina paisin khraga piu haiba yadaduna leiribani si haiduna pukchawdo mana purak pasel do lokthokduna thaninda piraklami thanil do sel do lauraga khurai boton do so hendi hemalabani asu wana suba thabaki khusumanbo masjid sum tawduna leiribasibu haunari braba somdana nomagi chara ani suna phaba chaba ngamsilaktre hotna na yarese Ngangduna leno ngang sungarang dagi chak chadaduna kaptuna lei haribado cheng khara waluna batawro hei sok sanga se amta sengdona batawge makhoi gi matei manause wari saringida mi lapaga ubasana tini tawrise hais thanel gi makhuta pairi basi selni ne masi hana lahorage makhoi de lei basel se phanadi yamjilaklabani makhoi di law ama lei basunati yumpham si khakni lei ri bahaibu Aduna leiram pot pudaba yadi Masi khanduna tharodo thanelgi manak tamna perpap sanglaklami aduga thanina pairi basal singdu khanghaudana tap hekta mulli thanel do khangpre khangi ine kaina tawbisibo kaina ibema megi selorabadi khara su singdokni khangune tha kayamdi yamjila e sendo su selepsu amata pidana nangna lerekli basa Ine ai thubada ithokna batawrage aiso aikhoi thabak suminaba halamana khusumando piraktribagi tawbani nakhoi gi adugma mayamdo ai ngai dun leiro hairibro ha Ine ngasi gi sel du matangdi
ꯄꯤꯕꯤꯔꯝꯃꯨ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯉꯔꯥꯡꯗꯒꯤ ꯃꯌꯥꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯅꯤ ngasi noma nini sida soidina pikhalanaba tawragi seldudadi ubikino baine noige adugamba kapsilaw sinabado taba lakpa nati ai awat pa seldo thuna pirang naba tawko si hairamduna tharo do sel singdo aduma puduna chatkirami somda thanil amadi pukjaw makhoi ani kaptuna lehawrami pikliba isa si phawba mabuk thanna pijaba ngamdaba ikoi sibu mama mapa oibada matik jaribra isana ima chak lamle haina kapado ai taba ngamdre mama adabu hojik karino aikoi ani na tawdaba aikoi ani changdana asuk kan honabo ini tharogi sendoi hek khunbada chara ani suna chawasu phangdi sendon se ko su ngamde tha amata hek leblubada hena sendon oire kanadano hojik aina ichagi aram khorang ba konaba chen khuya amata nirugadaba aikoi ubada thong lon haraba ngaktane he lairaba nangna tonbase tolidako matam kharagi matung nongma tharogi yumgi maningda leiba yu ngawbagi napi phajabi tharogi manakta amuk chelaklami ise ho ise bolai tabro tare kaidawre phajabi aduk pakhana chela ide ha kaidawre haibano ba ise nanau pa do I odana tharo onduna lehawri sel khajikta pibiu ba ha nangi nupa duna ne yu tha anu haibase yaba ko bolai khidrabani do nara akandadi matu masada kai ada wahalise ado phajabi nangonda lairiba sel se phanadi amuk yamjilaklamani se tawrise ise nanawbu amukta diyum sibiu aigidi chiraklaba matamda ise natana kanasu leite ise aigi nupagi thawaidadi amukta kanbiu farese ana ai kibu pangnadaba yabrado ado sendoi di sohilakanu ko nangbo maibagadi karurabro kamdawdoino ne ise isa nupa bu ko chalhanki aina changadaba seldo thiba chilibasini amana matanta tharo onduna lehore se sel haibado sida leire pantharanu chalo Fajabido tharo na piba selda puduna chenkre soidna piraklani soidre hanagi aduk yamna toliba mathakduda nangna mangonda da sel pisaliba sibu karigino ha aduga tha hek pharakpagadi hauraklani sendoi piraktre adu tawdre ada tawdre na ana yekini haiduna minung sida mateng pangba sunataba nang amai bema aidi kaigi mateng pangdoiba ha kaigi pangdoino ba moina nomata aigi sakchara amata thongbirabro adugani mapa aina phajabida selfie riba sidi maram leibagini ne nangbo makhoigi yumse aikhoigi maningdani dana makhoigi yumgi mamang sida paklaba lammayam se uredana aina tha mari manga hek leibaga sambal se nauna amuk khari base khaba khudingi makhoigi lamlomda khara adum changsilibani ne mana aigi sel singaktabagi masu karisu haiba ngamdribasini aduna ne aina mana sel hangakpada adum piribase mama nachana pa haira mathantani aikhoigi isagi lawing kholda pienba makhai leijare masida nang namu mingondagi panglawda lawshali kari mata sukana banati lawshiluri ba lawsingdusu unadana adum thami paklawing kholsisu napi makta hana de aikhoigi maningi yenaka sisu khuba amukta paklambani hojikti yum amabu saba yadawrabani nangna khara lawbada lawribado lemna lawbanati mapa aigi se lawkhibagi khangbirabo kai thuena ngangje sainu khangdi nangna taliba sel singdubo kaibu kanaribagene nangna di sendoi ni haiduna khomliba nangna mingondagi sendoi ni haina khomliba sel singduna nacha nupa apabasina hek chelakpa nupi mayumgi ijat dabine na pibada loiradaba nupibu taruk surine mana sin sinduna chelakliba nokninglibani ni idea
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯄꯤꯅ ꯀꯌꯥꯝ ꯄꯥꯝꯂꯕ ꯁꯛꯇꯥꯅꯣ ꯍꯥꯏꯗꯅ ꯍꯣ ꯃꯄꯥ ꯂꯧꯕ ꯀꯣ ꯃꯄꯥ ꯑꯐꯕ ꯂꯧꯕ ꯅꯣꯛꯍꯧꯔꯣ ꯅꯊꯟꯇ ꯄꯦꯟꯅ ꯅꯣꯛꯍꯧꯔꯣ ꯄꯦꯟꯅ ꯅꯣꯛꯍꯧꯔꯣ ꯋꯥ ꯃꯈꯩ ꯌꯥꯝ ꯇꯥꯕꯤꯔꯛꯑꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯉꯣꯟꯗꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯃꯁꯛꯇꯨ ꯐꯥꯎꯕ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯩꯗꯤ ꯍꯥꯟꯅꯅ ꯍꯥꯏꯖꯩꯀꯣ ꯑꯉꯥꯡꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯍꯛꯇꯛꯇ ꯁꯣꯏꯔꯕꯁꯨ ꯏꯆꯥꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯦꯡꯅꯍꯟꯅꯤꯡꯗꯕꯒꯤ ꯃꯃꯥ ꯅꯪꯅ ꯁꯦꯜ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯅꯤꯀꯣ ꯆꯥꯎꯕꯅ ꯉꯥꯡꯍꯧꯔꯤꯕꯗꯨ ꯊꯔꯣꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯐꯖꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯦꯔꯥꯁꯨ ꯃꯁꯥ ꯈꯔ ꯐꯔꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯌꯨ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯐꯖꯕꯤ ꯏꯆꯥꯅꯨꯄꯥꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯁꯛꯀ ꯑꯃꯠꯇ ꯎꯗꯦꯅ ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯃꯄꯥꯟꯗ ꯉꯥꯛꯇ ꯊꯣꯛꯂꯒ ꯐꯝꯁꯤꯔꯣ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯝꯂꯨꯔꯣ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯊꯣꯛꯂꯒ ꯍꯛꯆꯥꯡꯁꯦ ꯈꯔ ꯀꯟꯈꯠꯄ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯒꯦ ꯐꯖꯕꯤꯅ ꯃꯦꯔꯥꯕꯨ ꯍꯥꯏꯐꯦꯠ ꯁꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯝꯗꯨꯅ ꯄꯨꯔꯤꯉꯩꯗ ꯌꯨ ꯌꯣꯟꯐꯝ ꯐꯥꯎꯗ ꯑꯃꯨꯛ ꯁꯝꯕꯤꯌꯨ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯨꯄꯥ ꯍꯦꯔ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯟꯗꯛꯇꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎꯅꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯁꯥ ꯁꯟ ꯇꯥꯟꯅꯕꯗꯧꯅ ꯑꯃꯨꯛ ꯇꯥꯟꯕ ꯍꯧꯔꯛꯀꯗꯕ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯎꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯌꯥꯝ ꯄꯛꯇꯦ ꯅꯨꯄꯥ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯇꯥꯕꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯏꯍꯦ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯩ ꯑꯉꯥꯡꯗꯣ ꯀꯧꯔꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯣ ꯑꯉꯥꯡꯗꯣ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯈꯤ ꯀꯥꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯣ ꯃꯦꯔꯥꯅ ꯃꯥꯡꯒꯣꯟꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯂꯝꯃꯤ ꯍꯩ ꯅꯨꯄꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜꯁꯤꯗꯤ ꯏꯅꯦ ꯊꯔꯣꯏꯒꯤ ꯁꯝꯕꯜꯁꯤꯅ ꯑꯁꯨꯛ ꯑꯩꯈꯣꯏꯔꯣꯝꯗ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯈꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯨꯄꯥ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯕꯨ ꯑꯃꯨꯛꯇ ꯎꯕꯤꯗꯕ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯌꯨꯗ ꯉꯥꯎꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯗ ꯏꯇꯨ ꯏꯆꯥ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯏꯪꯈꯣꯜꯗ ꯌꯦꯡꯕ ꯁꯪꯗꯣꯏꯅꯣꯗ ꯍꯣ ꯏꯅꯦ ꯊꯔꯣꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯅ ꯈꯥꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯥꯔꯛꯂꯒ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯅꯨꯄꯤ ꯀꯔꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯧꯔꯤꯕꯁꯤꯕꯣ ꯁꯦꯜ ꯄꯨꯏ ꯏꯃꯨꯡꯒꯤ ꯍꯣꯠꯅꯕꯗ ꯁꯤꯡꯕ ꯉꯝꯗꯦ ꯅꯪ ꯍꯦꯛ ꯅꯥꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯄꯨꯛ ꯊꯟꯅꯕꯗꯤ ꯑꯩꯗꯅ ꯑꯗꯨꯝ ꯁꯨꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯅꯥꯔꯛꯄꯗ ꯄꯨꯔꯨꯕ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯄ ꯉꯝꯗꯦ ꯊꯥ ꯑꯃꯇꯪ ꯁꯦꯟꯗꯣꯏ ꯄꯤꯍꯧꯗꯕꯗ ꯁꯦꯂꯦꯞ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯏ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯑꯒꯅ ꯁꯝꯕꯜꯁꯦ ꯍꯣꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯔꯛꯂꯅꯤ ꯃꯁꯤꯅꯤ ꯑꯩ ꯁꯤꯗ ꯀꯩ ꯍꯥꯏꯔꯨꯅꯤ ꯆꯤꯔꯛꯂꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏ ꯊꯨꯡꯅ ꯆꯦꯜꯂꯕꯁꯨ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯊꯥꯡꯕꯤꯅꯕ ꯂꯩꯇꯦ ꯏꯆꯦ ꯊꯔꯣ ꯅꯠꯇꯅ ꯃꯥꯅ ꯊꯥꯡꯂꯛꯂꯤꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯊꯥꯡꯂꯛꯄ ꯅꯠꯇꯦꯅꯦ ꯃꯥ ꯃꯥꯡꯉꯔꯣꯏ ꯈꯪꯕꯒꯤ ꯊꯥꯡꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ ꯏꯁꯥꯗꯒꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯊꯤꯔꯤꯉꯩꯗ ꯏꯁꯥꯒꯤ ꯂꯝ ꯐꯥꯎꯕ ꯃꯤꯅ ꯑꯁꯤ ꯌꯧꯅ ꯂꯧꯔꯝꯕꯁꯦ ꯍꯦꯛ ꯈꯪꯗꯕ ꯃꯈꯩ ꯉꯥꯎꯗꯨꯅ ꯂꯩ ꯑꯗꯨꯅ ꯃꯄꯥ ꯅꯪ ꯌꯨ ꯊꯛꯂꯅꯨꯕ ꯏꯃꯨꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯟꯁꯤ ꯃꯤꯅ ꯎꯁꯤꯠꯇꯅ ꯍꯤꯡꯂꯛꯂꯤꯕ ꯃꯇꯝꯁꯦ ꯀꯨꯏꯔꯛꯂꯤ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯅ ꯆꯥꯕ ꯑꯣꯏꯅ ꯋꯥꯍꯜꯂꯔꯣꯏ ꯐꯖꯕꯤ ꯑꯩ ꯉꯁꯤꯗꯒꯤ ꯌꯨ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯦꯔꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯅꯣꯝꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗ ꯊꯦꯝꯕꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯝꯆꯠꯇꯨ ꯑꯗꯨꯃꯛ ꯍꯣꯡꯗꯕꯅ ꯅꯣꯡꯃ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯃꯌꯥꯝ ꯍꯟꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯄꯥ ꯊꯦꯝꯕꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯏꯕꯦꯝꯃ ꯀꯔꯤ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯁꯤꯅ ꯅꯆꯥꯅꯨꯄꯤ ꯄꯨꯈ꯭ꯔꯕꯣ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯄꯥꯕ ꯅꯃꯧ ꯅꯨꯄꯤꯅꯤ ꯊꯔꯣꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯃꯃꯥ
ꯋꯥꯈꯜ ꯑꯝꯇ ꯇꯧꯁꯦ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯏꯁꯤꯡ ꯄꯨꯔꯛꯎꯅꯦ ꯆꯠꯂꯨꯅꯦ ꯊꯦꯝꯕꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯃꯥꯗ ꯊꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯔꯣꯗꯣ ꯋꯥꯈꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯄꯥꯎꯗꯨꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕꯗꯨꯕꯣ ꯃꯃꯥ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤꯅꯦ ꯋꯥꯈꯜ ꯇꯥꯔꯣꯅꯦ ꯅꯪꯕꯣ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯅꯃꯧꯅꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯃꯈꯣꯏ ꯃꯄꯥ ꯑꯁꯨꯛ ꯍꯟꯅꯨꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯏꯃꯧ ꯑꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯏꯅꯥꯎ ꯅꯨꯄꯤꯕꯨ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ ꯆꯍꯤꯅ ꯀꯌꯥꯝ ꯌꯥꯝꯂꯕ ꯍꯥ ꯄꯥꯕ ꯑꯩ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯆꯍꯤꯗꯤ ꯊꯦꯝꯕꯒ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯃꯆꯤꯜꯁꯦ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯤꯅꯦ ꯑꯁꯨꯛ ꯍꯟꯅꯨꯔꯕ ꯃꯥꯕꯨ ꯏꯆꯥꯅꯨꯄꯥꯒ ꯆꯍꯤ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯤꯕ ꯑꯃꯨꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯂꯂꯤꯇꯥꯁꯨ ꯃꯄꯥꯝꯗꯒꯤ ꯊꯤꯜꯂꯛꯑꯅꯨ ꯍꯥꯏꯕꯗꯒꯤ ꯊꯦꯝꯕꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯏꯆꯥꯁꯤꯕꯨ ꯀꯥꯏꯗꯒꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯤꯕꯅꯣꯕ ꯌꯥꯔꯦ ꯃꯃꯥ ꯇꯣꯛꯂꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯅꯆꯥ ꯅꯃꯧꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯩꯃꯥ ꯃꯗꯨꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯃꯥꯟꯅꯅ ꯉꯥꯡꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯅꯦ ꯁꯣꯏꯔꯕꯁꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯒꯗꯕꯅꯤ ꯃꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯇꯥꯅꯤꯡꯗꯦꯀꯣ ꯆꯩ ꯆꯥꯅꯤ ꯃꯄꯥ ꯑꯩꯅ ꯂꯣꯏꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯅꯋꯣꯛ ꯅꯀꯣꯟꯕ ꯍꯩꯇꯕ ꯁꯦꯜꯅ ꯄꯨꯝꯅꯃꯛꯅꯦ ꯈꯜꯂꯨꯕ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯟꯅ ꯁꯤꯡꯉꯛꯄ ꯋꯥꯈꯜꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯃꯥꯡꯕ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯕꯨꯅꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯗꯤ ꯅꯤꯡꯊꯤꯅ ꯇꯥꯛꯂꯝꯃꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯏꯆꯥ ꯁꯦꯝꯃꯨ ꯍꯥꯏꯅ ꯃꯄꯥ ꯃꯤꯒꯤ ꯊꯃꯣꯏꯅ ꯆꯥꯛꯄ ꯊꯕꯛ ꯇꯧꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯐꯠꯂꯝꯗ꯭ꯔꯦꯀꯣ ꯋꯥꯅ ꯁꯨꯗꯨꯅ ꯇꯥꯟꯖꯕ ꯏꯔꯜ ꯏꯊꯨꯝ ꯁꯦꯜ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯏꯅ ꯀꯥꯟꯅꯐꯝ ꯈꯪꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨꯅ ꯂꯦꯞꯄ ꯏꯔꯜ ꯑꯣꯏꯕꯅ ꯑꯃꯠꯇ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅ ꯈꯤꯔꯦ ꯃꯄꯥ ꯑꯁꯨꯝꯅ ꯃꯤꯒꯤ ꯑꯋꯥꯕ ꯎꯗꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯊꯔꯣꯒꯤ ꯏꯃꯨꯡꯗꯣ ꯀꯣꯟꯅꯊꯪꯗ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ